ngasi numida waram phongkiba tongan Manipuri siphongsingi amasung thokiba thawdo wathoksingi maruoibe I pausing khongasaraga Manipur top channel gi maikedi myamna thamjage duga hauji social media singda viral oiriba paw mana amasum yamna thajaningai oiriba paw mana COVID-19 gi anauba variant Omicron India ra thengnakre hari amasum hairiba COVID-19 gi anauba variant mutant Omicron asi Hairiba Karnataka da hausiphawgi oina miyoi ani positive oiba Thengnare Hairi the Ministry of Health and Family Welfare MOHFW na hausiphawgi oina Karnataka da mutant COVID-19 case ani Thengnare haina phongdorakli haire duga tagumda sumayam hairiba Thengnariba case ani esi myamna pakhaningai oide haina su phongdorakli haibidi positive oiduna Thengnariba miyoi ani esi male symptomni amas makhoi hauji monitor tawri haina su thajaninga oiba mafamdagi phangba paw manasu makhatana falidu mem update ngamine kisi mem da update pijara ken su channel sigi market gi mem da thamjari amas makhasa tajarak poina to pamarubi pausung mem na pijage loifok taminasi gari da leiba Harbert school gi Maheiloi khara covid positive oiba thengnabadagi numit humni suti thakre hari Imphal West ki gari da leiba Harbert school da mahitama Maheiloi khara covid positive oiba thengnare hari school asigi Maheiloi singi marakta covid positive oiba yorakpa sidagi 16 thorangi thabak lokhatpaga loinana ngasidagi hauna school asi numit humni gi oina thingjinkre Pausiation phangma paw gi matung inadi school asigi Maheiloi khara singnabadagi covid test tawbada positive oiba yorakhibani Panba yabadi matam kharagi mamang da Imphal Sahar Mayol da leidiba nupi masa sing khaktagi oiba mahisang oiriba Tampasana Girls Higher Secondary School da su Maheiloi khara covid positive oirakpadagi numit humni school thingjinbagi khongjang sangchingki aduba haujikti makhatan school hangduna mahuksagom physical class athaba haukre haina pausna su phongdorakli atopa pawamana Manipur Police Department gi train ama forward leitabadagi yamna sauna awaba mayoknari Lamdamasigi law and order Miamgi Punsi amadi lanthum ngak sen bada asuba thodang lawriba Manipur Police Department gi oina matam gi accident singba tholakpa matamda khudaki oina akai atoi thoklaba gari sing matam sana lathoknaba train recovery ban ama forward leitabadagi Manipur Police ki kangbuna yamna sauna awaba mayoknare Pausiation phangma pawgi matung inadi asuk chawkhraba amadi maru oiba Police Department asida train ama forward leitabadagi Imphal manung amadi akoiba mafamsingda gari accident kya tholakpa matamda accident thokliba gari edu train leitabadagi khudakta lakhokpa ngamdre maduna matam kuina lambi thingjinduna leibadagi miyamda sathok chasinda akaiba mayokna hale VIP singna sathok chasin tawba matamda khudong thibadagi gari accident yorakpadagi khudakta recover ban Sezinaduna lauthokpa ngamdre natural calamity na singba tholakpa matamda Imphal manung amadi akoibada building kya ningkhairakpa uwa kya tusilaktuna lambi thingduna leiba matamda Manipur Police ki oina recovery ban leiba tarabadi khudakta lauthokpa ngami aduba haujik Manipur Police Department gi train amata leitabadagi Manipur Police na NDRF amadi atai private sector singdasu waiduna sijinabada matam sana thabak paikhatpa ngamdre hainasu phongdorakli Atopa pawamanamu college ki oza singna strike amadi agitation tawba leite Maheiloi sing offline amasum online de class sathari amata All Manipur College Teachers Association amata gi secretariat ki athuba mifam amangasi pangthokre aduga tare suba UGC pe revision ga mari lainana accountant general AG Manipur gi Kwari gi clarification pinabagi dama haujik Manipur lengak na hotnariba madi Manipur gi leibak miyamna college oza singda khalakpa yaba wakhal sing kupna nainaki loinana college ki oza singna strike amadi agitation tawba leite college ki oza singna Maheiloi singi offline amadi online da mapung fana class thari haina amata gi general secretary Dr. M Emosa Singana press ta thadorokpa sirol asina hairi sirol asin hai Manipur lenga ki COVID-19 gi SOP behavior sing ngakna unit college singda offline amasum online da oza singna class mapung fan tawduna Maheiloi singi award pale hendanaba honari hiramasigi matang Manipur University da affiliate tawba lenga ki college singda amatana communication thakiba lekhre
aduga lengaknasu masigi information matam sana pikrabani hauji college ojasing strike amadi agitation tawbalaiti ojasing na masa masagi mathau pangthoktuna college singi academic atmosphere kaihanba laiti maramasina ojasing bulan ukibi yabu waiwata sijinaduna maikai khudimaktagi statement thokpidanaba amatagi serulasina so appeal torakli atopa pawmana Minister na paikhalakliba Health for All scheme gi makhada nupi singda naganba laina sing yumthong khuding de sangduna layengba hokre BJP na lusingba Manipur lenga asigi Minister en berena akhanana paikhalakliba Health for All high scheme gi makhada Health and Welfare Center HNWC Singkhu Sambrai Impal East ki manungsana leiba Singkhu maya lekai de yumthong kuding da sangduna nupi singda naganba laina sing layengba loinana wakhal tahan bawkhre HNWC gi mari leinaba doctor nurse amadi health worker sing ngarang digi Singkhu maya lekai gi yumthong kuding da sangduna nupi singbu wakhal tahan bagi saruk ama oina nupi singna thagi khongkap lakpa numit manga amasum madugi matung numit tarani fawgi manungda breast pongkhatbra natragana pongkhatabra haibadu masana yengjanabagi pawta pikhi karigumba apomna singma thengnaba yawrabadi paw piraktuna masigi specialist doctor sing tanaraga lemna lengmagi khudongchaba phangangani haiba waphamsu nupi singda pawta pikhi haina pali loisilakpoina to papaw khrana semgat sagatpagi thabak paikhatpadi Imphal manungi lambi kya tawkhairaga semjilamdana hundoktuna thamle lengakna tumina leire Manipur ki konungwairiba Imphal saharasi smart city ki thakta pukhatuna semgat saganabagi thabak paikhatpagi mingda Imphal sahara madi akoibada leiriba miyamna khurak hangduna satnariba lambi kya tawkhairaga toti patni singba phumbagi thabak satharaga amuk hana semjin biramdabadagi miyamna lambi sathok chasin tawbada yamna sauna awaba mayonare Pauksi sina koina satuna yengsinba matamda Imphal sahar manungamadi akoiba mafam kyada Manipur lenga ki Public Health Engineering Department na lenga ki makhada prepaid ki khuthangda miyamda thaknabi ising phangalnaba toti 5 phumnaba honabada sahar gi lambi kya tawkhairaga toti 5 phumbagi thabak sathari masida natana traffic island kyada signal light ki khudongchawa phanganaba sem sabagi thabak paikhatpada koilas thaba lambi kya tawkhairaga wire phumagi thabak sathari masida natana telecom department singmanasu lambi tawkhairaga wire phumagi thabak kya sathari niyam gi matung ina lambi tawkhairaga 25 cable wire phumagi thabak sathaba loiraga tawkhairiba lambi ki saru adu hana gi phibamda sapsana thamlangadabani haiba leidi adubu masi ngakna thabak tawdana lambi tawkhairaga makhoigi tawgadaba thabak sing asi pangthokpa loiraga hondoktuna sakhibadagi housing Imphal manung amadi akoiba mafam singda leiriba koilas thaba lambi sing sathok chasin tawda khudong sataba mayunare maduna lainga ki mari leinaba authority na miyeng sangduna tawkhairam liba lambi gi saruk sing asi semjinbagi thabak pakhat hallu haina praja section kyadagi sufungdok narakli Atopa paw manamo Hairo ki mafam ahumda school ani suksa saramdana paisa lauthokiba amadi school amana ona tainaba mafamda sarambada oza bikomda senai emsu Survey Shiksha Abhiyan SSA 2012-2013 gi project amagi makhada ZEO Zone 3 gi manungsana leiba Hairo ki mafam ahumda lenga ki education department na school sabagi ayaba pikraba madi school sabagi selfam singsu ayamba kaithokraba matungda selfam kaithokraba school ahumgi manungda school anina suksa saramdaba madi school amana department na piba patagi mafamda sadana miyamagi patada sajilamba Maheiloi loop m suna kupna matam sana thijinbadagi khangbangamle saramliba school asisu department na pibi school building gi structure ga ona tainana saramba Maheiloi loop asina thengna khi haina ngasi nungthil MSU headquarter na pangthokpa paumi singa unabada MSU gi secretary general Bikramjit Thongamna phongdokre haina spouse na pale masum pausu lusulak poina ngasi state sigoriba COVID-19 update mem na thamjage myam loi phok taminasi ngasi state sigoriba positivity rate si 2.2% ni kharma khaidi hengalai eduga Puna miyoi kuntrago humdoi khak ngasi nauna COVID-19 na positive oiba thengnaraglaga miyoi amana COVID-19 na positive oiduna laikhidre haina su claim tawri aduga apun boina miyoi lising amaga samriga humdraga tarukna nauna COVID test tawkhre
ngasi COVID-19 positive oiba thengnarakraba mioi kunthra gomdoi si Bisnupur dagi ahum Susampur dagi ama Imphal East dagi taraga mari Imphal West dagi taraga humdoi Senapati dagi ama Urkhul dagi amani amasung ngasi COVID-19 positive oiduna laikhidraba mioi ama asina Imphal East dagi ni haina su claim tawri adu hausi ko inadi myam pausi matang ase lusinjarage amasung patok sakhi bida suikiba lan kiba kiya yaursu myam na ngakpi gani amasung matam gi marui bi pausing leptana myam da update pijara kani su channel sigi maikei digi myam na thamjari and thank you